ngasi phongkiba tongan-tonganba pau-chesing amadi social media-dagi lokhatjaba pau-singi update pizeri ahanbada maruiba pau Kuki ki asokpa anaba Imphal-da layengbidrabadi lambi thingani haina Kuki volunteer singna lockdown sangda famduna thamoi sokna pendabaga loinana phongdorakre Rims-da layengduna lairamba Kuki ahum adu haujik Jorjanpur district ki hospital-da laikre makhoi ki phibam karisu khudong thiningai oidre hairi GPRN na Wung Tangkul region da PR salaikre Bhom pokhaiba oigani haina singnaba ahoba makhol tabada mipaiba pongnakre Cobra Commando na Konsakul da operation chatakre village volunteer ni haiba ahum pharaga pukre Kimgi economic blockade handokre MLA Hairkle na Imphal da CM ga Unakhre Senapati da candles light vigil pangthokre War on drugs ki saruk ama oina security na fagalakiba yamlaba nisagi polamjing mai thaduna manghankre miyamda khoirang khoisaung na bapok handuna pamdaba thogdo kaya thoglaknaba siloidabani haina RK Sanayaimana phongdorakre haujik pau sandongna pizari MLA Hairkle na Imphal da CM ga Unakhre Saitu Assembly Constituency ki MLA Hairkle Kibna Lusingba Kuki NP Manipur gi mihu sing yauba team amana ngarang numidang Chief Minister Y Khemchan ga CM gi banglo da Unakhre haina press na phangba thajaningai oiba pau amana hairi MLA Hairkle na lusingduna purakiba Kuki NP Manipur gi mihut kangbu aduna Chief Minister ga unaraga kari karamba hiramda wari sanakibagi haibadu khangba ngamdre Imphal da tumina laklaga Chief Minister Unakhre haibagi pau asimadi fangle hairi GPRN na Wung Tangkul region da PR salaikre Government of People's Republic of Nagalim natraga NSCN haina khangnariba Dimapur gi Hebonda headquarter oriba NSCN kangbuna Manipur gi Wung Tangkul region da yumsakai sanumitagi presidential rule chalaire haina lauthokre NSCN IM gi khongthang ase Wung Tangkul region da hanagumna administration tauba yaroidaba phibam lakpadagini hairi Hebondagi thadorakba GPRN gi serol amagi matung ina Yezabo of Nagalim gi Article 3 serial number 8 na piba sakti gi matung ina Yarui na Wung Tangkul region bo president rule makhada thamle anauba thorang asigi makhada provisional authority gi team ama semduna Wung Tangkul region yengsinbagi thabak sinakre hairiba provisional authority ase collective leadership ki member ama oiriba Major General retire Ramkhathing Barha MC bu convener oina haplaga mahaki makhada chalaigani hana Wung Tangkul region gi kilo ministry da piramba sakti amasong daita pumnamak nauna semba authority da sinakre anauba thorang asi Wung Tangkul region da mahausagi phibam hanjindriba phawba chatnagani hairi NSCN IM gi serol asina kari karamba phibam dagi President rule chalairibanu haiba mayek sengna phongdokpa tawdragasu NSCN gi manungda mache tanarakpagi phibam ama leire haibadu takle atopa NSCN IM gi serol amada Nagalim gi Myanmar ga tainaba ngamkhai paringda posai puthok pusin tawba athingba thamle Nagalim dagi Myanmar tamna posai amata pusinba yararoi athingba si yengsinaba Naga army da sinakre athingba si kayam kuina chanagadabanu haibadumadi lauthokpa leitri Cobra Commando na Konsakul da operation chatakre village volunteer ni haiba ahum pharaga pukre Kangpokpi district ki manung chanba Konsakul amachung masigi akoibada ngaihak leitana khulai paiba masel khut thoknabagi thodok seng thokliba asiga mari leinana ngarang ayu pung mangarom tabadagi hauna Cobra Commando na paksana operation chatakre operation aduda Konsakul gi village volunteer ni haiba ahum makhada na wahang pahong taunabagi damak Faraga pukre hairi khunja singi matung inadi ngarang ayu anganbada yamlaba security personnel ting Konsakul da changlaklaga paksana operation chathake operation chathanaba lakiba security force ki masinga se chamaga yangkhai gi mathakta oigani operation aduda security force ki maike degi khunja singda napu sapu gi thawong kaya chathaba yauna kihan khanganba yauna ka henba thawong ching chathaki loinana khulgi village volunteer ni haiba ahum pharaga pukre loinana yamlaba khulai singsu phagat khre hairi security force na phakraba sing adu chalan wangbo thumai
Hobson Aboimai amasung Namrau Ngabung Chawang Kawi Operation aduna maram oiraga haukiba May 16dagi Kuki militant singna Nagataruk Pakraga Tamthina Hatkibada natana Kuki militant singi Saitheng kaya mayoknariba khul asigi miyamna penadre Nagataruk Hatkibadugi matangda investigation gi progress kari leibagi haina hangladuna Haudik Pauba official oina kanagumba miyoi amata phaba punbagi thabak chathade adubu victim oiriba konsakulda oina onsinduna kihan khanganbagi thaudok chathare haina pendaba phongdoki Amaromda ngarang security force na lailon bai fai amasung masigi akoiba kulsingda combing operation chathaduna miyamda khudong chadaba kaya mayoknahan kiba adugi damak akan mamongda kanem tawi haina Kuki inpi Manipur na thadurakpa chirol amana hairi Chirol asina makhatana hairibadi security force ki kangbu aduna khulasida military style lockdown thambaga chap manana changchilaglaga yumthong changduna operation chathaki loinana nupi angang mahiroi amasung ahal singyauna khunja singda law khongbagi thawong sing chathaki thawong asi yamna chumdaba amani amasung irang asina awaba mayoknariba khul asigi miyoi singda ikaiba pibani Lailon bai fai khulasi handakta NACNIM na attack chatharakpadagi khunja ahum soktuna haudik medical treatment chatharibani khulai paiba singi awazai theng kaya mayoknariba khul asida matau karamna asigumba forcing asina operation chatharibano amasung miyamda kihan khanganbagi thabak karigi tawribano Lailon bai fai khul amasung masigi akoibada leiriba khulsing asi criminal amanate khulsing asi Armed aggression ki saitheng mayoknariba khulsingni mari lainaba authorities singi maikaidagi double standard oiba thawong asina region asida kaidongnungda shanti puragloi government ki maikaidagi civilian khudingmakpu chapmanaba midingda yengduna ngak senbigadabani hairi Kimgi economic blockade handokre Kuki tribal gi apex body ama oiriba Kuki NP Manipur Kibna Laiba pokpa numita Kuki zo taba mafam singda economic blockade chathaduna lakibado government na chana thangnaba amasung tangai fadaba polam sing supply tawbagi thajaba pirakpadagi khudaktagi handokre karigumba government na piriba thajaba sing ase thabakta onthoraktaba taragade akanba khongjang makhatana changsingani hairi Kimgi serol asin hai blockade handopagi warep ase matam sangna chatharakpa blockade asina sohallaba mafamsingda chanaba polamsing amasung maruoiba polamsing government na yohangani haina thajaba pirakpadagini hairi miyamda khoira khoisaunaba pokhanduna pamdaba thaudok kaya thoklaknaba siloidabani haina RK Sanayaimana phungdorakre miyamda khoirang khoisaunaba pokhanduna pamdaba thaudok kaya thoklaknaba siloidabani haina UNLF ki hanagi chairman RK Sanayaimana phongdorakre wafam asi ngarang langthabal kunjada laiba ibudau pakhangba laibungda pangthokiba lai kaukhatpagi thoramda paumi singna hangba wahangi paukhumda mahangna phongdokibani ningthemcha Sanayaimana makhatana hai lamdam asida thokliba mihat mipungi thaudok sing ase thawoina thokhanba thaudok sing ni haina khale haukiba numit kharani asida thokliba thaudok sing ase khoirang khoisaunaraba mitai amadi naga phuruki miyam ase hena sawhanaba honabani haina lauroidabagi maram leite thaudok sing asina maram oiraga lamdam asida tangdu leitaba purakpagi mahuta hena asawba pokhanduna pamdaba thaudok sing thoklaknabagi maram ama oirakpa yabagi akiba leire maram aduna asigumba thawong sing ase laingak amadi mari leinaba singna makhatana tawhanbigano hainasu mahangna makhatana phongdokhi Bhompo khaiba oigani haina singnaba ahoba makol tabada mipaiba Unakhre ngarang ayu pung 8:50 taba matamda Kautruk maningsing amadi konsakulgi anigi marakta medium intensity explosive oiramba yai haina singnaba bhom ama pokhaikhre hairi Presna manak nakpada laiba Kautruk khulgi khunja singdagi fangba paugi matung inadi bhom pokhaibagi makol aduki matik hawi hairi bhom pokhaiba adu kanana pokhai halamlibano haiba chapchana khangba ngamdri Senapati da candle light vigil pangthokre Lailon bai faidagi fakhraga tamthina hatokpi kraba nagamisam taruki mafamda ikai khumnaba uttuna akanba nonggi marakta miyoi lising henbana Senapati district headquarter gi traffic point manakta punduna
Candle Light Vigil gi thawram pangthokre. Naga People's Organization, Senapati District Student Association amadi Senapati District Women Association na punna sinkiba thawram aduda Civil Society Organization, Mahairoi Stingi Body amadi Nupigi Organization singna punna sarugyaki. Program asi Senapati District Student Association gi President S. Saloni Tonina Nungyoi ba warol piraduna haudokibane. Mahairoi sing, Nagalu singba sing, Nupilu kilu singba sing yaw ng pangthokiba thawram aduda Kuki militant sing na mihati na hatokpikraba Naga misam taruki achumba wayal phangdriba phawba Naga sing na ninghanaba tawdana lantheng naminaba haina warep lawki. Thawramda sarug yakiba sing na liangmay Naga misam taruki mihatpu akan mamuongda yaningdaba phongdoki. Ngarang numidang khutak candle paiduna miyam pulliba se laikhidraba miyoi taruk adugi misi adu maranagi misi nate haiba wafamsing phongdoki. Nagasing na apunba amadi ikai khumnaba mangdanaba pungning phathana achumba wild phangnaba lauminasi haiki. War on drug ki saruk ama oina security na fagalakiba yamlaba nisagi polamsing may thaduna manghankre. War on drug ki saruk ama oina narcotic and Affairs of Borders NAPKI agencies sing amadi tungan-tungan ba security agencies sing na fagalakba drug kg kuntraga mapan gram chahunga mariputara mga ngarang ayug lamdengda layba sizakaman biomedical waste treatment da may thaduna manghankre. Ngarang may thaduna manghankraba mayay kaba polamsing adudi heroin powder kg mariga gram chamriga nimpumari brown sugar kg mangaga gram chahunga yangkay humdoy WY tablet gram chamriga nimpunitoy SP cancel kg aniga gram chatrukga hompunipan amasung ganja kg kunga tarukka gram chawngaga nipani haidi. Tongan-tongan ba drug sing may thaduna manghankiba aduga marilaynana Intelligence and NAPKI Inspector General of Police Ningsem Borngam na haikibada. Manipur Police na lona yadaba mayay kaba chinjak muthanabagi pandamda changchilakpa khongjanggi saruk ama oina District Police Vigilance Department amade atay security agencies singna tongan-tongan ba mafam singdagi lona yadaba mayay kaba chinjak sing faganaba hotnaduna lagle. District Police Vigilance Department amasung atay security agencies singna mikum na hum singna mathaw pangthokpana drug sing asi may thadokpa ngamkhibane. Masina Manipur Police da mayay kaba chinjaki mayokta lepli haibadu chapchana takli haidi. Manipur asi drug free oiba state ama oinaba security gi maiketagi sangsilakliba khongjang asida miyamna sumapung phana support tawbiyu loinana lamdam asidagi mayay kaba chinjak sing asi marupangna muthanaba hotnaminasi haiki.